Poppy Pambi Thanaba Singh Farabadi National Investigation Agency NIA Natraga Narcotic Control Bureau NCB da Sinaragani Haina Chief Minister Nongthombam Birena Fongdokre. Wafam Masingasi Hapta Kangzaibungda Department of Skill, Labor, Employment and Entrepreneurship, Government of Manipur ki Makhada, Manipur Building and Other Construction Workers Welfare Board, MBO CWWB na Sinduna, Board asigi Makhada Paikhatpa Tongan by Scheme Singda, Kanaba Pankraba, Beneficiary Singi, Sentang Yentokpaki Thoramda, Fongdokibani. Thoramatuda Chief Minister Nongthombam Biremna, Chief Guest Social Welfare Minister Iscom Dingona President Amadi, Chairperson MBO CWWB K. Sarat Kumara, Chief Host Oina Sarukyaki. Minister MLA Official Kaya Yauna Pangtokiba Thoram Aduda, Chief Minister N. Birena Haikibada. Prime Minister na Lairaba Singi Damak Paikalakpa Kongthang Amagi Manungchanna, Sinmi Singi Masamasagi Accounta, Direct Aadhaar Link Tauraga, Scheme Kayagi Sentang Piri. State asigi oina ngasina ahan bani bank account hangliba asi maru oina laita laira singda makhogi phangpham thokpa sel adu niyom chumna phangan bani labor card pai riba singna accident na chingba thokpa matamda tongan na piba scheme kaya su yauri educational benefit scheme health scheme na chingba kaya su yauri mahak na makha taraduna senja thumja muthatna ba hotnabada lainga khakta da tainaba chumloi isa dagi hauna chumthokpa tangai fade Chingda uwa ningthina hauzilaktaba amadi kaya amana yanthatkibana akoibagi khalda chauna akaiba piri lamdam asida mamangai matamda ifut chamagi mathakta leiramba adu hauzikti nipu hena mutkhre tungi mirogi damak aikoi amata oina thabak tawminaba matam yaure matam amada nisagi ipakta tawramba adu hauzikti kharadi hanthare lekai kharada drug yoliba asi thidoktuna tungi mirol kansi Manipur kan bahai basi nupi singna ngamgani aikoi punna chap manana chap minaduna drug muthatsi amadi paksanna chingda popi tharamba adu chada marfutaradi hanthare haina fongdokhi नाब की पुलिस की IRB MR लोइना टीम थागरी है ड्रग पॉपी थानंबर जगह खुदिमा मांगल लो अदुगा पॉपी थाबदा सपोर्ट तोरमिबा विलेज की अथॉरिटी सिंग खंगमगदि विलेज खुनगी मिदु खंगना मोय खुनदु पॉपी थाबा याबोंदे अदुर मदुगी विलेज की अथॉरिटी सिंग सब लीगल एक्शन लौगदा बने ने खोगी अकनब कैबिनेट की कोई डिसीजन लै अदुगा यामना लम हेलगना ऑनरेबल यूनियन होम मिनिस्टर ना NIA द सिनबगी अदुगा नारकोटिक ब्यूरो सेंट्रल की द सिनबगी हाइबे टीम अहुम जे पुंसल लगा सेंट्रल स्टेट गवर्नमेंट नोइना दिल तो उदन नुआइत्रगदि NIA सिनर ओन मदुगी अयाबा लोइना कोई कोऑर्डिनेशन मीटिंग तोगरे यामना कोइना स्टेट गवर्नमेंट हाइबे से यादरगना कोई थोलोन NIA द पिथोकिने NCB नारकोटिक ब्यूरो की सेंट्रल ब्यूरो की दो मदुदा सिनथोकिने मदु इदि अखोइदा वानु बसु याररोय MLA दा हाइरो बसु याररोय पुलिस OC दा हाइरो बसु याररोय नुआइरनि आनोय दिल्ली चला वनोता अदुना स्टेट गवर्नमेंट ना कोइना फजना अपील तोरगा हाइरिङै सिदा मयाम ड्रग कारबार तबु तोपियो मयाम पॉपी थाबा लेपियो याद्रगदि आइदि उपाय लैते हर कुठामगा NIA गे NCB गे सिनैनि नाकल अमरोमदा मिनिस्टर Iscom Dingona हाइखिबदा बोर्ड असिगी मखादा कानाबा स्कीम कया अमा पाइखतुना लाक्ली मसीदा नतना स्किल डेवलपमेंट की प्रोग्राम कया सु पाइखतली मतम अमदा बोर्ड असि ngahak leitana बोर्ड की मनुंगदा चयेतनबा लेरंबा अदु चीफ मिनिस्टर एन बिरेन गी मिटिंग मखादा कन्ना होटनाबदगी हौजिक बोर्ड असि मपुंग फारे हाइखी Atamamada Manipur Building and Other Construction Workers Welfare Board na BJP government lakadagi mayamna khorang ngainaramba matamamada khogi high-level board asi ngalitana union kangu ga mukhanagani laborers kangu ga mukhanagani federation kangu ga mukhanagani ani chairperson ga dagi leiba khogi staff sing singa mu yanare asa ngalitana koi solon ni office mu ngalerga mu irang tawi ngalerga khabar da mu tongani thumai tawda nuti gi irang tawga leramba do asi khoi honorable chief minister gi lising makhada magi guidance makhada khoi maki thabak tawjaru da namar markana ngasi yamna shanti hoina yamna transparency union kangu singa federation ki kangu singa aduga lairi ba khoi labor ki chinmi sing siga punna tied up torkan da yamna transparency laina khoi thabuk tawung lamjaba se masi khoi yamna layuk fabani haidana ai maina ai thamjaning bani aduga maruaina khoi patung tarak badasu hena labor sing gi yafanabagi namakta thabuk thor mayam mo khoi pakhala kanda khona gigani haiba se khoi under the guidance of our honorable chief minister ai maina thamjage Communist Party of Bangladesh ML CPB MLG Politburo PB member amasung party asigi Silent District Committee ki Secretary Comrade Philem Dhiren Singh laikhidabagi awaba phongtokpagi mifam ama chatliba tha asigi tang kunmathoida Silent Jila Parishad ki Auditorium Hall da Comrade Philem Dhiren Singh ki Condolence Committee na sinduna pangthokhibani
Dhiren Singh haukiba December 3 masagi anaba amana maram oiduna silent ta laikidabani. Mahakumja lising amaga chamapan humudra marida Bangladesh Manipuri Yuba Samiti BAM YUS hek semgalakpadagi President oina masagi aroiba matam phauba thaupuduna furup asigi thabak thauram kaya ninghannaba laitana saruk yarakhiba miyoini. Awaba Fongdokpagi Thoram Aduda Communist Alliance Party Nipan Awami League Amadi Manipuri Community Yauna Silent Laiba Community Singna Sarukyaki Kumjali Singani Supna Tarani Toida Tokiba Miyamgi Ihoda Paulo Ringai Police Ki Nongmai Maruna Pan Badagi Kawaina Pontapi Kraba Prime News Channel की correspondent ओइबता नतना DDK की news stranger ओइरंबा थांगजम दिजमनी एलियस ननाउना लेखिदबा चही तरा मपुम फाबगा लोइनना पाउमी असिगी खुबमदा मियामना हैका लेका तमदुना इकाय खुमनबु उतख्रे निंगसिंग बयाई चही अदुगी डिसेंबर कुलुमदोइदा लेखिद्रबा दिजमनी की पोकनाफम थांगमैबन सिनाम लेकाय चैराउचिंग डायरी फार्म मनाक्ता लाइबक थिबा थौदोक अदु थोखिबनी Miyamgi ihona mafam aduda truck ama mai thabada police na irang adu laksenanaba nongmai kapada dizamanigi yet thangba thabakta nongmai maruna panbadagi Rims Hospital da pukhatlaba matung laikat naba ngamdana laikhidabani ngasi gi haikat laikat tambagi thoram aduda saruk yakhiba thangmaiban kendro gi MLA Khumakjam Joy Kishan na haikibada thangjam dizamani laibaki oirakpa irang tholakpa matamda miyamda asengba paudam pinana bhotnabada thawai thakibani khunai asida Paumi Singna Loriba Todang Asi Chaurbasu, Laibak Thibadi Kunai Asina, Kangbi Dabagum, Tauri Haiki. Department of Social Welfare Government of Manipur Amadi FXB India Suraksha and Ujwala Forum Manipurna Human Trafficking in Manipur Haiba Thimda Pangthokiba Short Film Festival gi Award Piba ki Thauram ngasi Palace Compound Laiba MSFDS da Pangthokre Thauramasida Minister Hikam Dingo Film Forum gi Chairman Surjakanta Sharmana Athoiba Mithung Lensing Oiki Thambalno Higher Secondary School gi annual study tour da bus accident thokpadagi mahairoi kaya laikhidaba amadi asok apan nangkiba thodok adubu nungaitaba fongdokpa oina ngasi December ki tang kulhumdoi da Manipur University ki mahairoi singna silent rally ama MU campus manungta chatkre Manipur University ki VC and Lokendra yauna nungaitaba fongdokpagi thoram pangthokre Chatliba chahi asigi December 18 da Additional Secretary Education S Nanthokiba Order amagi matung inna Program Officer RTE MES Tarahumdoi Grade 2 da amadi Assistant Program Officer RTE Tarani Thoina MES Grade 3 da punna employee kungamanga Manipur Education Service da lausinkre Masigi matangda All Manipur Government Higher Secondary Regularized Lecturers Association da tamam naribadi Manipur Education Service haribasi organized service amani service asigi recruitment rule asi kumjali singani ga supna kungani thoigi December 10 da Manipur Gazette da fongduna laikhrabani RR gi matung ina MES Grade 3 da thabak changbasi chada yankhai amana direct recruitment da aduga chada yankhai amana departmental examination tharaga changadabani departmental examination asi thaba yaba posting asisu hairiba recruitment role asigi schedule 2 da mayek sengna palli posting adudi primary teachers with PG degree and B.Ed graduate teachers with PG degree and B.Ed assistant headmasters of high school amasung headmasters of junior high school haibasini amaromda MES grade 2 gi oina chada yankhai amana MES grade 3 dagi promotion oina amasung chada yankhai amana departmental examination tharaga changadabani haina mayek sengna palli departmental examination asi thaba yaba posting adu Hairiba recruitment rule asigi schedule 3 da high school gi headmaster amadi higher secondary gi lecturer singni haina adumak mayek lana palli adubu order asina absorb tawriba program officer amadi assistant program officers di RR asida panbada amata yaukhide matau karam na makhoibu MES post ta absorb tawribano haibasigi matangda chamamnaba kaya ama AMGHLA da amadi government ki oja sing da leire
तालक असिदा आरआर गी वांगमदा एम्प्लॉई खरा MES ओइने एब्जॉर्ब तौसनबिबा हाइबसी महाइरोय कयाबु लमजिंग लिबा ओजा कयागी खुदोंग चाबा मांगहन बतनतना ओजा सिंगी हकमत पनी मरम अदुना मीडिया गी खुथांगदा मरी लेनबा अथॉरिटी दा ऑर्डर असि खुदकता हंदोकपिनबा अपील तौरकपगा लोइनना नौना नोटिस थोक्तुना MES की पोस्ट अहांगबसिंग अदु RR गी मतुंग इना नियम चुमना मेंसिननबा ऑल मणिपुर गवर्नमेंट हायर सेकेंडरी रेगुलराइज लेक्चरर्स एसोसिएशन की माइकईदगी अपील तौरकली प्रोग्राम ऑफिसर असिस्टेंट प्रोग्राम ऑफिसर रिक्रूटमेंट रूल चुपन पंदना करमना MES ऑर्गेनाइज सर्विस नो हाइबसिनी मरी लेनबो अथॉरिटी की पुनिंग चिंजनिंगबा मना हायर सेकेंडरी लेक्चरर सिंगी ओइना हजिदि लैरिबा फिल्म असि प्रमोशन लाइन असि लैतबगुमना लैरिबनी आइना हाइजनिंगबदी प्रमोशन फंगलगा वाइस प्रिंसिपल ओइबा मतमदा वाइस प्रिंसिपल गुदा पिबिरिबा पे स्केल असि सीनियर लेक्चरर अमगी पे स्केल गता मानन पिबिरिबनी 7 पे दा लेवल 12 दुगा हानगी प्रिवाइस स्केल दा 5400 GP की स्केल दा अनिमक मानन पिबिरिबनी अदुना हायर सेकेंडरी लेक्चरर सिंगी ओइनदी कोई MES असि कोइना अनदर ऑप्शन ओइना थमदुना अजि ओजा मयाम अमा कोई डिपार्टमेंटल एग्जामिनेशन असि थानबा सेम सादुना प्रिपरेशन तौना जु लैरिबनी अदु इखंग खंगदना सोचल ऑर्डर असिना कोइगी तसेंग कोइ खुदुंग चाबा असि मांगदौना कोइ उजरे अदुना कोइना मरि लेनबो अथॉरिटी दा पुतौनिंगबदी कोइ एडो तो बिरिबा प्रोग्राम ऑफिसर सिंगना MES ग्रेड 2 दा एडो तो बिबनी अदुगा 12 असिस्टेंट प्रोग्राम ऑफिसर ना कोइ MES ग्रेड 3 एडो तो बिबनी हारिबा ऑर्डर असि कैंसिल तौबिदुना नौना नोटिस थुपिदुना लैरिबा MES की अहांग पोस्ट असि नियम जुमना RR की मतुंगिना मेंशन बिनबा कोइ अमुहना मीडिया की तोंगदा मरि लेनबो अथॉरिटी दा अपील तौजै तोंगान तोंगान बलेबाग सिंगदा कोविड की केस हेंकलपना मरम ओइरगा इंडियन मेडिकल एसोसिएशन खुदक्तगी कोविड की चटना कांगलोन ngakna चटना बखंगलकली रिपोर्ट की मतुंग इना USA जापान साउथ कोरिया फ्रांस अमदी ब्राजील दा मियोय लाख मंगा की मथक्ता कोविड पॉजिटिव ओइरी इंडिया दा अनौब केस लाखिबा सिंगी मनुंगदा हौजिक चाइना दे कन्ना संदोरकलिबा कोविड की वेरिएंट BF7 असि की केस मरी यावरी खुदोंग थीबा असि तगी लाक्सिननबा पब्लिक अमदी प्राइवेट सेक्टर की अनालायंग संगसिंग दलरिबा इंफ्रास्ट्रक्चर मैन पावर सिंग अमुखन्ना येंगसिनबा अमदी लेंगा की माइकई दगी लुचिंगबा सिंगना हकथेंगना चोंगथोक पिरक्तुना थबक पाइखतलबदी इंडिया की ओइना लाइचत असि दगी ngakthokpa ngamgani hairi IMN लेंगाकता अहेनबा चेक्सिन थौरांग लौखतननबा अपील तौरकली डिसेंबर 19 दा IMN ना थोकिबा प्रेस रिलीज अमगी मतुंग इन्ना हौजिक की ओइना हेना मिपाइनिंगाई ओइद्रबसु चेक्सिल हौबना खुदोंग थीबदगी कनगदबा मरमना कोविड की चटना कांगलोन ओइदुना लाखिबा स्टेट अमदी लोकल ब्रांच सिंगदा तौगदबा सिंग खंगनख्रे कोविड लाइचत असिदगी ngakthoknanaba मियाम तिनबा मफमदा फेस मास्क उत्पा सोशल डिस्टेंसिंग तोइना सापोना नत्रगा इसिंगना खुद हांबा अमदी सैनिटाइजर सिजनबा लुहोंगबा पॉलिटिकल लोइनना मियामगी ओइबा मिफम यावदबा इंटरनेशनल ट्रैवल तौदबा कोविड की लायोंग ओइरिबा हकचांग सागतबा खनाव नाबा लोखुबा अमदी खोंग हमथारबदी डॉक्टर तानबा यारिबा मखै प्रिकॉशनरी डोज यावना कोविड वैक्सीन कापथोकपा अमदी लेंगाकना मतमगी ओइना पिरकपा चटना कांगलोन मियामदा ngakna चटननबा खंगलकली इंडिया लेंगा की डिपार्टमेंट ऑफ हेल्थ एंड फैमिली वेलफेयर की सेक्रेटरी राजेश भूषण ना मिनिस्ट्री ऑफ सिविल एविएशन की सेक्रेटरी राजीव बंसाल दा मालेम पुंबदा हौजिकसु कोविड की लाइच संतोकप की चांग हेंकलकपा मरमना कोविड की चटना कांगलोन चपचाना ngakna चटपा हौननबा अइबा चेरोल थादुना हौकिबा डिसेंबर की तांग 29 दा खंगनख्रे चेरोल अदुदा मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ना लेबाक असिदा कोविड की अनौबा वेरिएंट अमा ओइरिबा SARS-CoV-2 असि संदोकपदगी थिंगननबा मिनिस्ट्री ऑफ सिविल एविएशन ना एयरपोर्ट ऑपरेटर सिंग अमदी एयरपोर्ट हेल्थ ऑफिस सिंग ना पांगथोकदबा चटना कांगलोन खरा लेपथोकले चटना कांगलोन सिंग अदुदी फ्लाइट ता तोंगलकपा पैसेंजर की अपुनबा मसिंग की चादा अनि एयरपोर्ट ता रैंडम पोस्ट अराइवल टेस्टिंग चथानबा पैसेंजर सिंग की सैंपल रिपोर्ट की डेटा इंटीग्रेटेड डिजीज सर्विलांस प्रोग्राम दा फंगहनबा कनागुंबा पैसेंजर पॉजिटिव ओइबा यावरम लबदी इंसाकोक लेबोरेटरी नेटवर्क ता जीनोम टेस्टिंग की दमक थाबा हाइबसिनी हारिबा चटना कांगलोन असि डिसेंबर की तांग 19 की अयुक पुंग 10 ताबा मतमदगी चटनबा हौगदबनी हाइना चेरोल असिना पल्ली कांगपोकपी अमदी तामई चटपगी लंबीदा लैरिबा चिंगमाई सिंगबु कोकथोकतुना पोपी पांबी थारिबसिंग असि लमदम असि यकनबनी हाइना चीफ मिनिस्टर नोंथोमम बिरेना फोंदोखरे
Chief Minister ki liching makhada chathariba war on drug ki sarukama oina chingi mafam kayada tharamba popi pambi sing yanthatuna lakpagi cherak asida athingba maya marakta leibak hawai marakta popi tharamba gi thawong busu angamba fangna asawba utpagi video Chief Minister ki social media account ta thagalaki Popi thanabagi dama kokthokhraba chingmai sing asida amuk hana uwa tharabasu hauraroi haibagi nungnangba CM na fongdorakli Manipur ki mayam sing da tabiri be chin now maroina kangkokpi tamai lambi da tabiri ba se khoi gi sing ni uwal mayam ni dorkan sing si ture da tar kan lok ka tar kan fa da la ka bani si manung je sa sari mayam se masi mo yengo masi sang sar ga tawli mayam se masi jungle kokthoi mayam se masi popi thaba jati gi yekna ba ekoi leba ki yekna ba kangku do moina masi popi ji thar ga masi popi ji kamai thai ji moi hawai dar ki mrak da mo popi ji thar ga udna ba ne lo ga tawli ba adar masi ji manipur ki praja puna mon haur ga masi gi moi khunja khungi mapu joji khun mapu am difare kunin thawma masi gi kunin thawma yam je loina phar ga masi khwai kanba mapunji su ba jail leina ba thabak tawdra ga ba khoi manipur kanma ngamroi masi si lai la su heiba leiri ba thabak tawba da ju sarkar da su mayam ma yauri kari no ba tawri se si bu karam ba jati no se si moi si da leiri ba si popi thar ba mi si mi ni lai di haira roi ba moi si they are not human being si masagi hingna ba gi damak masi mayam chuma na mangan bong na de ba si bu chingna ba si da tawri ba kangku ne last appeal niko I will declare war against you people logi mayo kai war of company si heman gare niyo yo himan na gi pona treb se miyo yo khoi bu han ba noi khara khagi drug ki karba tong na noi khara khagi popi ki paisa tan na bhona bada human being sa koi bahat ke hebne si da koi compromise ho ko si last warning ni any khulai pai ho gera pai ro ho gera Thase ki tangkun ga mathoida None district ki Longsai part 3 Tubungda thokiba Laibak thiba lambi ki khudong thiba thodok aduda asok apan nangbada ki hauzik Ras Medicity Rims amadi Advanced Hospital da laikanariba Mahiroi Singh amasung Oza Singh gi hakchang gi phibam Hairok Assembly Constituency ki MLA Dr. Thokchom Radhe Shyam gi loinabi Thokchom Ongpi Vijaya Lakshmi na Hospital Singh da haktheng na chattuna yengsin khibaga loinana laikanariba khudingmakta layengbada mateng oinana ba angamba sel gi mateng pangkhre Ngarang yengsan bagi khongchat aduda Vijaya Lakshmi na asok pa Mahiroi Singh amadi Oza Singh da amamamta oina hakchang gi phibam hangduna wari watai saki yamna atenba matamda hanagumna masa fagalakpa oirasanu haina sembiba mapuda thauni ki Vijaya Lakshmi na asok pa Singh gi imung manung gi miyoi Singh ga su unaduna makhoi gi awabada saruk yamina ki Ras Medicity ki oina asok pa ICU da taruk laikanari aduga nipana medicine ward ta laikanari Rims ki dana ICU da ama ortho ward ta ahum aduga ahum amana surgical ward ta laikanari Advanced Hospital da ama laikanari ba adugi fibam su Vijaya Lakshmi na yengsin ki Asok pasing adugi fibam haujik nungsa thiningai oidri haina hospital singi maikai tegi fongdoraki Nakala maromda Hairok AC ki MLA Dr. Thokchom Radhe Shyam gi mityeng makhada hangdokhiba Agnipat Pre-Recruitment Training Center Hairok amasung Ibeni Sports Academy Hairok nasu lungsai gi laibak thiba thodok adu thamoi sokna nungai taba fongdok pagal loinana leikhidreba singi thawai mirelna sembi ba mapu gi nakta ingna chikna leiruna ba minute ani tumin na leptuna awaba fongdokre matungda asigumba thodok amuk hanna thokdaba oirasanu haina su cherol amada khangalakli Haukiba pung kunmari da India da nauna miyoi chama humudra taru COVID positive oire laina asina maram oiraga laikhidaba migi masing mapanni fagalakpagi changcha da marfutara nipan ga dasmik nipan suno oiri apunba confirm case na koti mari lakh ni futaruk lising humudra taruk chatruk humudra nipan yaukhre active case na lising ahum chahum marfuda hantharakle laina asina maram oiraga laikhidaba migi masing lakh manga lising kunthra chatruk marfutarani Laina asidegi naba faduna discharge tawkhiba migi masingna koti mari lakh nifumatoi lising nifunitoi chatruk supnani pani Laina asidegi ngak thokna ba vaccine kap thokhiba apunba migi masingna koti chani kun henkre malemgi oina covid lai chana khwaidigi na sokhalaba laibak singi manungda USA na ahanba India na anishuba amadi France na omshuba da leiri awang nongpok state ki oina Assam na ahanba Mizoram na anishuba amadi Manipur na omshuba da leiri